मणिपुरी वारी पांबी सेनेना ताबीरिबा पुम्नमक्पु ताराम नोक्चरी मियामगिदमक ngasisu puduna laksari anauba wari masa ama wari masa sigi maming Mohini wari masa sigi aibina khangembam ibeton taminarasi mayamgi ngaihak pothanarbagidamak puduna laksari ba wari masa Mohini Dayal Guwahati gi hospital amada jagi doctor oina thabak pubani madusu afaba hospital ni maming leiba aduna paisa matik sana adum matali magi nupi Mohini su post graduate diploma ni Delhi University dagi doctorate phangbani Guwahati Girls College ki principal oina thabak tawi mabani na masanupa ani khak poksai ahal aduna sauthoiba atonbaduna thoinau tholi mayum Manipur basti da lai matamgi matung ina Mohini retire taure madudagi phanglakpa selfam maduna chauraba mayum ama sare mathon mari ni masa anigi ani masu singisu yauna phajaraba nomunada masu mamen phajana taiba loire masa singdi amata thorakte laik tamba sangkhibadagi mayumdi sangare maba Dayaldi retired oirabasu downtown gi private hospital da ayuk nganna breakfast lauraga satkibana nungthil gi saksu aphangba paisa aduna canteen da karino khara saraga amuk layengba hawi asumna madi matam lenba nungai adubu mama Mohini di saurba yum maduda matomta sak thongduna saraga imungi akup ata kaya suraga leli magi nupa halakpa ngaibada awaba amani nungthil pung mari manga tabada mapuroibana halaklaga sa thakminai nongmagi thengnarakpa thodok wathokki maramda wari sanai masini makhoigi nongmagi leliba punsi marel makhoina naha oiringai paisa yamna thoklingaida mapabunggi apamba matung ina angang animak metric phawba Guwahati dagi pass taure adugi matungda America da awangba thaki mahi tamnanaba tharami adugi matungdagi di mana pamba line da mathang tamhalli chaure nongmata su mayumda thorokhide suti su makhoi ani mafam aduda koiduna laiminai suti loiraga college amadi university da magi hostel da handuna marai yumgi maridi paisa taga sithiga gi mari tamak mangaire mama nadi suti da yumda thorau asangba paisa tharke haikhibani adubu thorakte mafam amada turgum chattuna ahenba gyan tansinbana hena phani haiduna sithi tharai sahi phana yamle lairik tambagi thak mana pamba line da loisille nongmadi masanupa ahalado company gi asawa thabak ama phangle tolop sumatik chana pibanina barada flat ama lauraga masin manau punna laiminare hairakhi mama nadi tambal oirabadi yumda amuktang thorau haikhibani adubu thabak thibanina thorakpagi tanja laite hairakhi sahi mari manga lairagadi luhongle haiduna nupiga naminaba photo tharai mama mapanasu mangol oyu nungaina palu haiduna arshibad thaki madugi matungdagidi magi paisa thaba leple miyoibagi pukchel lisat haibasisu angang oiringai dagi hauna mamana poglakpadagi imung aduda khunai aduda chawrakpagi matung ina semla I haibasisu asumbani angang na poglakpadadi asengba laiga naknaba karisu amakpa paktana poglakpani taibangda mana laitana hinglakpa mamagi tampaktagi laimaida khongna satpa ngamlakpa khunaidugi angang kayaga loinana schoolda lampakta lairak konsangda sanaminarakpadagi chawkhalai magi wakhal lawsingsu angangi imung manung yeglakliba loinarakliba mama mase masal pumnamaktagi tochin yansinaduna magi lichat semlai adunani hainarakliba imungna angangi ahanba sindam sangni mana saurak laga
अहेनब कया अमसु तमसिलाई उरुबा तारुबा मफम मतमगी मतुंग इना मागी ब्रेनदा मखल कयागी लिचत पुनिंग इहुल हौरई अफबा इमुंगी अहानब सिंदम संगदुदा कारकपा अंगांगदी फना अदुम हौरई तोरेलगी लैराई अनीना इसेलबु ngaktuna sumna chelhanbagum angangisu mama mapa amadi loinariba kayagi saingakna senaduna asumba mawongda lichat semgalai asumna haurakhiba angang ani edo lairik laisuda apanba laitana awangba thaki mahei tamba ngamlakhibani tawgimasung america gi hawa nungsitta chawrakhibadagi ahenba budi losing kaya tansin khibadagi yumgadi lapthoknaba oirakli मागी पुंसिगी फिबम सेमननबा होनरकपदा मफम अदुदा थबक तौबसु तारखी मतम खरा लैरगदी अतोनबदुसु थबक फंगले हाइदुना सिथि अमा थरई मागिसु मतिक चाना तलो फंगबनीना पैसा थाब लेपले सही अहुम मरी लैरगदी मागिसु सर्चत लुहोंगले हाइदुना नुपीगा कोनना नंबर फोटो अमा सिथि अमगा थरखी अदो ओबदगी मोहिनी मथ्वाई नुंगाइतबा हौरखी करीना हाइबबु मखोइबु चावनब योक्तुना मिरमदा महै तमहल्ले अदुगसु सुती लाकपदा थोरकपा याई लुहोंगब तारगसु युम खंगना ममा मपा यावना चावना होंजनिंगबनी मसा अनिमकना अमेरिकादा कोर्ट मैरेज तौरे मयुम पाले मपानदी हाई मोहिनी इबानीसु अमुक्तंगदी चतुना मखोइबु आशीर्वाद पीरुबदी फै करी करमना पालिबा हाइबदु येंथोकलुबदी याइको ममाना होय मोय पाबुंग इसा अनि खकपो ई हाइदुना नंगना हाइबदगी अमेरिकादा थादुना महै तमहल्ले अदुगदी हौजिक युमगा मखोइगा मरी तनरेदना मपाना होयदा लैखिसनु खरा लैरगा लाक्सनीदा ममाना लाक्लनी मसा पोक्लनी मदुसु अखोइदा पाउदगी हेना मसकसु उररोय फोटो ओइना थारकपदु येंगबा नत्तना मतुंगददी मतै मनाव नुंगाइतना मतम लेली अहानबददी मखोइ महै तमली मखोइगी पैसा वालहनबा यादे खंदुना मागी थबकता पुंगनिंग चंगना सुरंबनी ममाना नोंगानबदगी कॉलेज काननबा ऑफिस की असिनबा थबक ngamnanaba mayamgi thauram yaunaba honabada adum konai mapa haira doctor nina nonganbadagi pung nipan mapan tarabadi phi setuna satkhirgani asini mabani gi punsi thabak amasung khudhing ahanba halakpaduna thong hangdokani dayana halabadi chauki da phamlaga nongmagi khabar paduna akonba lakpado ngaini mama mohini na halabadi sa londuna flash ta haptuna thamni aduga imungi asaiba loisinduna mapuroiba lakpa ngaini angang oiringai masa ani do ningsinglai masakti uba phangdare kari tauni phone tawi karigumada khumlai wari khara sanai makhoi gi phibam phagalakpagi pau taraga mama mohini mabukningda haraujai karigumbada na thabak sinduna khumlaktabasu yawi mado pumnamakto mapa laklaga tamnaduna harau nungaijai asumna nongmagi manungda pung 12 di mohini matomta leli saoroba yumadugi manungda khunu khongbagum hainabadumagni ahal oiraga masa masugi kumai yengduna awa pothabagi asadi udare retire tauba sahi manga fauba phadri mohini ana loinaraki masa singi khalloi ningba kairai ningsing batana thamoi karai makhoibu ubadi fangdare paisa yamna thoklingai mapana su thokpanina asa chauna makhoibu america da lairik tamnana ba tharubani haujikti america da thabak taure mafam adugi nupi laure america gi citizenship phangduna makhoi american on khre mama mapa leihorika haibagi wakhal taudare makoina ahal oiraklaga seba tauduna masa masugi kumai yenghanbagi wakhal taudare mayamase khaluraga mohini thamoi kaide ana loina rakle laina laisat khangdana magi mapuroiba dayalna mabu downtown da pukhatuna layeng lai sithi thai phone da pau thai
पाखुम हलक्ते कोनदी अथुब थबक लैदुना थोरक्प ngamloidore mathang haptada suti launaba honari hairakhi masanupa ahaladuna makhoi anidi pau phaunarigani adubu amana karigumba asinba lairagasu amana hana thoraktuna mamagi anaba yenglibado hanglafam thokpani adubu makhoi animak thorakhide atonbadusu suti laurakhige hapta amagi mamangda darkhas thakhrabani suti piu yadaduna laire hek phangbaga thoraknaba honari hairakhi mapana mohini tapthakho isa singsu laklani hairakhrabani lamdam tamna lairuba oibanina hekta tabaga thorakpa yadaduna taubani nasa animak namousing nasusing loina duna laklagani hairakhrabani mamana hoida adubudi chumlabani adubu aina isa ani khaktang poksabase mapa ibungona athapa lamdamda thaduna lairik tamhalubadi isa sing masak udana siba tarene aidi mapana adumna hayeide nang yamna kanna sunaba sunate nathwai nungai tabagi naribani wakhalado luna pangkhan khallukhinu ngasi hayeng ase hidak sara thaklaga maraina phajakhinida asumna matai manau mapukning themjinaduna wari sanari mamana haujik america yamna naklabani plane na pairakpada kuiba nate phone da su wari saribaduni masaksu adum unaribasini adubu makhoina lake haina laklabadi kayabu kuiriduino mohini masado khara kankhatpagum phaujai mapuroibana sak thongduna mana masing ensang napi mana pamjaba laiduna pijari nurse ama nektuna seba phajana tawhalli adubu mohini mamong nupigi seba pamlakli phangbadi laite masak phawba uba phangdari luhongbagi photo oina tharkhibado nattana mohini wakhalgi laina dagi thamoigi laina oina naba horai doctor na bharat ki mapanda puduna heart operation tawrurabadi sahi yamna koi unsi ki gani hairai adubu masa ani laktabana maram oiduna nongma nongmagi hogjin khi makhoi laklaga tanaduna afaba mafamda satnanaba hainaduna lairi makhoi lakpa ngairi nongma nongma haukhibana anabadi aroiba stage da lairai masa singa phone taunai pau phaunai laknaba matam leple ticket kakle hairakhi yawbadi yawraktri nongma nungthil ama mohini masa singbu ningsinglai makhoina angang oiringaigi thodok wathok makhoina sanaba mamada sak lamle sak sage ningai tauba pikta piklingaida mana sak inbiba khara chauragana murum murum soli isa hoinaudo pikna satkhibani haujikti nupi thire hairakhibani ahal chauthoibado masa pokle haiduna isugi photo phangkhibado phana kuikhre masakti mapa hek maladana kusudi ngaurok ngawi isudo ngauramgani mamagi kusu lauriba oirini aigi sa chauthoibado aduk hakna ngaudabani dayalna karinone mohini nangna napi chadum chadum chintharibadubo se taithokpige asi haiduna rumalama paiduna mohini gi mapi taithokpiri amuksu mohini mapuroiba dayalga luhongbagi mapa mamana borpiba nupa mayumda thinba manemna mabu konduna pusinbiba laining thau khuramhanba mathang mathang urakhi mitmangda naha oiringai manem maku leiringai gi punsi gi nungairaba tangkak ningsing luraga mapi lepa laitana tarakhi mapuroibana mapi taithok tuna themjinbiri mabu karigino aduk yamna khallibadubo pumnamakse taibangi hauna sani ne khanghaudana mohini gi thabaki mihunado khanglep lep thokhi dayal tawpham khangdana mabu konkhattuna kablakhi maduda hospital gi doctor nurse pumnamak chensilakhi adubu mohini aroi bayahip tan khibana han khre yengnanabagi tanja piramdana